Channel sina tabiriba khwai pumnamakpu ahanbamaktada ikai khumnaba utchari. Ngasi su mausagum mayamgi awa pothabada ngaihakta oirabasu mateng pangjaba oina ningthau gandhagi wari haiba wari amagi ahanba saruk puduna laksari. Wari si mayam puna amuk taminarasi. Mamangaida khungang amada dhana kaubani pa amaga tonu kaubi nupi amaga yom panminaduna masa nipa humpoklami. Masa nipa han modon dharma leiba mirai thok thoina leitaba misakni. Aduga tomal kauba mana awasisu ahal laman buki na sasaba makhui na haiba inba manauni. Aduga khwaidige atonba Gopal hairiba mana awasisu ahal laman singna haiba inba dharma leiba misak ama oi. Asumna mama mapa oiriba dhana amadi tonu kaubi anina masa ahumga loinana yamna ingna singna masa singi matau yengjaduna palami. Masimana ahumsi nongma nongmagi sauraktuna mayamba ahan modon pakhang pharakpa matamda laibak thibadagi makhoibu pokliba ahan anisi sire. Maduda modon gi thamoi kaikhi. Matau karamna mana manau singba maning thungna thamba ngamgadagi khanduna mayamba anina nongmagi thabak suba chatlaga manau atomba aduna imung manunggi thabak tawduna makhoi ahumgi chaba thakpagi thabak tawduna yung koiduna lei. Manau atomba adugi khanbada modongi mathwai yamna nungairamdi. Mana khali aina laibak thiduna inau singa sibu nungaina thambiba ngamdri khanduna numit khuding lona lona tumin kapsai. Asumna lairakpuna nongmadi makhoi thabak suba chatpada penga kaubi leisabi ama thengnari. Penga na modonbu ubada nipa asidi onthokna nungsikreda pamjakreda. Asum khanduna penga na modonbu yengjaraga hairakhi. Tadan hakpu yongkai panduna angang nupi ka leirabra. Penga gi wadu taraga modona khumjarakhi. Ibe ma aiha yum panjadri hairabada penga na karigino tadana hojik phauba yum panbidribadi kari naning thungdaba leibage hangjarakhi. Modona ibe mai hakti yamna nangba awaba misakamani. Ikhada inawani sulaijari. Makhoi anigi maning thunganba ngamdriba aina matau karamna yum pangadoribano hairakhi. Magi wadu taraga penga kaubi leisabi aduna kari wano tadana inaw singa dubu nungsibirabadi yum panchinduna lagliba aduna mama sakna inaw singa du yengsinbigadoribani. Adudi nattaduna tadana yum pandana karamna makhoibu yengsinbigadoribano. Aidi tadagi wadu tazaraga tadana inaw singa du nungsibi haibadu yajaningdi hairakhi. Waduda ibe mana haibiribadu asumbadi oi. Adumoinamak laibak thiba nabung aingondabu kanana yabirakadagi. Madugi mathakta lakadoriba nupi aduna afaba minung silebi nupi oiramduna inaw singbu macha mangni khanbiba ngambi nupi oiramduna makhoibu ningthina konbirabadi phai. Madu natana masagi khanbi oiramduna inaw singbu tathi tawoi tawbi mi oiramduna inaw singi mathamoi nungai khidaba amadi mapungning nungsikhiba thoklabadi aigi dos oigadoribani hairakhi. Wadu taraga pengana mo hairakhi. Tadana haibiribo wadubu kari dos phangadoribano. Ibe ma makhoi animak ipa ima anidugi ini aina i makokni inaw yaima sina aiga thangnaba aigi i nangnabani. Atomba sina aikhoi anigi i arembana i tinaba inawni. Aikhoi ahumak ima ipagi i ngaktani. Matau karamna inaw singbu aina tathina tawgani. Makhoibu aina tathina tawbiba tarabadi isabu isana tathi jaba haibadu oigadoribani. Madugisu mathakta aikhoi pumnamak sangsara sida lagliba si laina lakhiba nati. Taibang mapugi nakta lairingaida mapu mana nakhoi ahummak puksial khoijan tinai. Aduna taibang mapukta pokluba tarabadi nakhoi ahum nachana oina poksharuro haina thaujal pibibadagi aikhoi amuk hana taibang asida isinena oina
ima pabunggi thaujaldagi mioi pok oina taibang mi oina poklibani wadu tabada penga kaubi nupi asina mu hairakhi tada du oirabadi taibang da pokliba pomnamakshi amaga amaga hana tina tonarba nungshinarakpa oiba tare wadu da modon kaubani pa aduna sumi bema hairiba singadu araiba aremba matanati aikoina taibang panda leiringaida satliba ngangliba sakliba wafam singasi amata mangdi afaba tauraga afaba adugi afaba phal phangi fataba tauraga fataba adugi mahi adu phangadoribani haina ahal singna wari libirami maramasi laibana nabungna inau singna mapuning nungaitaba thaba amata tauningdi karigumba aina makhoigi mafamda aranba thabak taururabadi ayak soidana mapu magi dani fangani hairakhi wadu taraga penga kaubi aduna amu hairakhi tadagi wasi taraga aidi tadagi seba tauduna amuktang sang yengjaningi magi wadu da modona ibi ama kari pendaba taubiruganu aina thengna yum pandabada aidi ngamlabadi yum pandana inau singi damak punsi asi lenjarge khanjari bani haire modona oi thangna ngangba wadu penga kaubi aduna kari ni pano aina di mabu nungsi pami magi oi biyo haigadabada mangaire aduga manadi asum koithokduna ngangli aidi karam tauni mabu namdana phadaba yadi khanduna hairakhi ho tada nasanai se tadagi tambiri bo wafam singadu tajaraga ipungningsi yamna nungsiba pokle maram aduna aibu tadagi nupi oina laushin biduna tadagi nateng panghanba ngamanbiu magi wadu taraga modona khali mana hairiba sigum kanaguma nupi amatana haibidri phare lairaba engonda mana laibige hairabanina aisu yarage bhaga ama lairabadi isinena waikhoi ahungi thongbi thakpiduna nongaina lairagani khanduna mabu laushile maduda manau anidu mathwa yamna nungaijarami makhoi anina mahakpu hek pokpiba mama mangni haina khanjarami makhoi ahumna shuru chalubagi phanglakpa pumnamak magi mafamda hek hek sinajarami asomna lairakpa matam asida manau tomal kaubani pa sisu tharo kaubi nupi ama pusilaktuna makhoi punna leiminaba horakle tharodu ahanbadadi phana pharami matam khara lairaba matung adudadi nupi ani asi amaga amaga lautanaba horakle makhoi animak suning saring dabi nupi ngakta oiduna makhoi ahumna phanglakpa paisa sing aduna makhoi anina nongma nongmagi ahauba saring thaning balai thoktuna sa thoktuna laikhibana makhoi sakhotpa ngamdre nongma nongmagi puthaba asum masum henjelaktuna lairamba manjang yon thoktuna chaba horakle matamduda modol tomal gopal machin mana ohumdu yamna kana sunomduna matau karamna lairaba kokkadagi khanaduna sujai nomjai adumoinamak nongmagi makhoigi mabuk phawba thanba ngamsilaktri matamasida nupi ani asina lairamba pukham tengot phawba yon thoktuna chakhibana makhoi hojikti lada sa insang haptuna chaba horakle asomna lelakpana gopal kauba manaw atomba si mana thabak suba chatpada nongmadi muhi kaubi amagi imungda mahak thabak surami gopal gi suri nomli badu ujaraga muhi gi mapa hal loiraba hemona gopal bu afaba misak amani khankhre mahana gopal bu manakta kausinduna hairi ibungo nahakpu kadai dagino nangbu pokpiba ima pabungdi leiribra nasinanaw kaya subage hanglaklabada gopal kaubani pasina pabung aigi ima pabung dilai khidri iyamba ani itaima ani ga ikhoi leijai iyamba ana adugi mingna modon haina kawi aduga iyamba yaima adugi mingna tomal kawi itaima ana adugi mingna penga kawi itaima yaima gi mingna tharo haina kawi gopal gi wadu targa muhi kaubi nupi asina khali nipa asi puksel sengi masada minamba haibadu yaudi khanjai mapa aduna amu hanglai ibungo gopal nangna tambadagi ipana khangning bakhara sulairi
ꯅꯪꯕꯨ ꯌꯥꯝꯅ ꯅꯪꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯍꯟꯁꯤꯡ ꯑꯗꯨ ꯂꯩꯈꯤꯗꯕꯗꯒꯤ ꯑꯋꯥꯕꯁꯤ ꯑꯣꯏꯔꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯗꯁꯥ ꯇꯥꯗꯨꯅ ꯑꯋꯥꯕꯒꯤ ꯃꯔꯝ ꯑꯣꯏꯈ꯭ꯔꯤꯕꯅꯣ ꯍꯪꯂꯛꯂꯕꯗ ꯒꯣꯄꯥꯜ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯐꯅ ꯀꯟꯅ ꯁꯨ ꯅꯣꯝꯖꯔꯕꯁꯨ ꯅꯣꯡꯃꯒꯤ ꯏꯕꯨꯛ ꯊꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯇ꯭ꯔꯦ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯈꯨꯝꯖꯔꯛꯈꯤ ꯒꯣꯄꯥꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯍꯟ ꯑꯗꯨꯅ ꯈꯜꯂꯤ ꯃꯈꯣꯏ ꯃꯧ ꯑꯅꯤꯗꯨꯅ ꯁꯤꯟꯕ ꯍꯩꯇꯕꯗꯒꯤ ꯅꯪꯕꯅꯤ ꯑꯁꯨꯝ ꯈꯜꯂꯗꯨꯅ ꯑꯃꯨꯛ ꯒꯣꯄꯥꯜꯒꯤ ꯃꯐꯝꯗ ꯋꯥ ꯍꯪꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯒꯣꯄꯥꯜ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯕꯨ ꯃꯆꯥꯅꯨꯄꯤ ꯃꯨꯍꯤ ꯄꯤꯗꯨꯅ ꯃꯃꯥꯛ ꯑꯣꯏꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯒꯣꯄꯥꯜꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯇꯝ ꯈꯔꯗꯤ ꯑꯋꯥꯕ ꯐꯪꯒꯅꯤꯁꯨ ꯈꯪꯉꯤ ꯑꯗꯨꯃꯥꯏꯅꯃꯛ ꯒꯣꯄꯥꯜꯒꯤ ꯊꯃꯣꯏꯗ ꯃꯌꯥꯝꯕꯁꯤꯡ ꯑꯃꯗꯤ ꯃꯇꯩ ꯃꯁꯤꯡꯕꯨ ꯅꯨꯡꯁꯤꯖꯕ ꯃꯄꯨꯛꯆꯦꯜ ꯁꯦꯡꯖꯕ ꯒꯣꯄꯥꯜꯕꯨꯗꯤ ꯑꯍꯜ ꯑꯗꯨꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯒꯣꯄꯥꯜ ꯑꯩꯅ ꯏꯆꯥꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯂꯝꯆꯠ ꯐꯖꯕ ꯑꯗꯨ ꯎꯔꯒ ꯏꯄꯥ ꯌꯥꯝꯅ ꯄꯦꯜꯂꯦ ꯑꯗꯨꯅ ꯅꯪꯅ ꯌꯨꯝꯗ ꯆꯠꯂꯕ ꯃꯇꯝꯗ ꯏꯌꯥꯝꯕ ꯅꯇꯩ ꯃꯁꯤꯡꯗ ꯃꯤ ꯊꯥꯖꯤꯟꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯨꯍꯤ ꯀꯧꯕꯤꯁꯤ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯥꯏꯍꯜꯂꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯐꯝꯗ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯄꯤꯒꯦ ꯍꯥꯏꯅ ꯏꯄꯥꯅ ꯈꯜꯂꯦ ꯍꯥꯏꯔꯛꯈꯤ ꯒꯣꯄꯥꯜꯅ ꯂꯥꯛꯂꯤꯕꯁꯤ ꯃꯌꯨꯝꯗꯒꯤ ꯎꯃꯪ ꯈꯔ ꯂꯥꯟꯊꯣꯛꯂꯒ ꯂꯥꯛꯄꯅꯤ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯄꯗ ꯅꯣꯡꯃꯒꯤ ꯂꯝꯕꯤ ꯑꯣꯏꯔꯝꯃꯤ ꯒꯣꯄꯥꯜꯅ ꯑꯍꯟ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯤꯕ ꯃꯇꯧꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯖꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯑꯍꯟ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯝꯂꯒ ꯃꯍꯥꯛ ꯑꯍꯜ ꯑꯗꯨꯅ ꯄꯤꯔꯤꯕ ꯄꯩꯁꯥ ꯂꯤꯀꯣꯟ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯒꯣꯄꯥꯜ ꯍꯜꯂꯛꯄ ꯎꯕꯗ ꯃꯇꯩꯃ ꯑꯅꯤꯗꯨꯅ ꯍꯔꯥꯎꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯂꯥꯛꯄ ꯐꯔꯦ ꯏꯅꯥꯎꯅ ꯉꯁꯤ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯇꯝꯕꯤꯕꯗꯒꯤ ꯏꯅꯥꯎ ꯍꯜꯂꯛꯄ ꯐꯔꯦ ꯂꯨꯄꯥ ꯂꯤꯀꯣꯟ ꯀꯌꯥꯝ ꯄꯨꯔꯛꯄꯒꯦ ꯃꯤꯒꯤ ꯂꯧꯁꯤꯜꯂꯨꯕ ꯄꯩꯁꯥꯁꯤꯡ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯁꯦꯟꯕꯨꯁꯤꯡ ꯃꯌꯥꯝ ꯂꯥꯛꯄ ꯑꯗꯨꯗ ꯏꯇꯩꯃ ꯍꯣꯏꯗꯤ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯂꯩꯔꯝꯂꯕꯅꯤ ꯅꯌꯥꯝꯕ ꯑꯅꯤ ꯑꯗꯨꯁꯨ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯗꯨ ꯑꯌꯨꯛꯀꯤ ꯆꯥꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯆꯥꯗꯅ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏꯅ ꯍꯜꯂꯛꯂꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯇꯝꯃꯤ ꯒꯣꯄꯥꯜ ꯃꯇꯩ ꯃꯁꯤꯡꯅ ꯃꯌꯥꯝꯕꯁꯤꯡ ꯑꯌꯨꯛꯀꯤ ꯆꯔꯥ ꯍꯦꯜꯂꯒ ꯃꯤꯒꯤ ꯊꯕꯛ ꯁꯨꯏ ꯍꯜꯂꯛꯂꯒ ꯄꯨꯟꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯏ ꯍꯥꯏꯕ ꯇꯥꯕꯗ ꯃꯊꯃꯣꯏꯗꯨ ꯄꯨꯖꯕ ꯉꯝꯗꯅ ꯋꯥꯖꯩ ꯃꯥꯅ ꯃꯇꯩ ꯃꯁꯤꯡꯗ ꯃꯥꯅ ꯄꯨꯔꯛꯄ ꯄꯩꯁꯥ ꯂꯤꯀꯣꯟꯁꯤꯡ ꯑꯗꯨ ꯁꯤꯟꯅꯖꯔꯤ ꯃꯗꯨꯗ ꯃꯇꯩꯃ ꯑꯅꯤꯗꯨꯅ ꯍꯔꯥꯎꯔꯗꯨꯅ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩ ꯆꯥꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯂꯩꯔꯤꯕꯁꯤ ꯉꯥꯗꯨꯝ ꯂꯩꯗꯨꯅ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ ꯍꯥꯏꯅꯗꯨꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯗꯨꯅ ꯅꯤꯡꯊꯤꯅ ꯊꯣꯡꯂꯦ ꯒꯣꯄꯥꯜꯅ ꯂꯥ ꯀꯛꯂꯨꯗꯨꯅ ꯃꯗꯨꯗ ꯆꯥꯛ ꯊꯤꯗꯣꯛꯇꯨꯅ ꯃꯌꯥꯝꯕꯁꯤꯡꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯃꯇꯩ ꯃꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯑꯍꯥꯎ ꯑꯍꯥꯎꯕ ꯂꯩꯊꯣꯛꯇꯨꯅ ꯆꯥꯊꯣꯛꯏ ꯉꯁꯤ ꯍꯌꯦꯡꯒꯤ ꯋꯥꯐꯝ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯩꯇꯦ ꯒꯣꯄꯥꯜꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯌꯥꯝꯕ ꯑꯅꯤ ꯃꯇꯩꯃ ꯑꯅꯤꯗ ꯇꯝꯕꯤꯅꯕ ꯍꯥꯏꯖꯔꯕꯗ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯃꯣꯗꯣꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯃꯗꯤ ꯃꯇꯩꯃ ꯑꯅꯤꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯑꯍꯟ ꯑꯗꯨꯗ ꯃꯖꯥ ꯏꯕꯦꯝꯃ ꯃꯨꯍꯤꯕꯨ ꯃꯅꯥꯎ ꯑꯇꯣꯝꯕ ꯒꯣꯄꯥꯜꯒꯤ ꯃꯐꯝꯗ ꯄꯤꯕꯤꯅꯕ ꯍꯥꯏꯖꯗꯨꯅ ꯈꯨꯔꯨꯝꯖꯈꯤ ꯑꯍꯟ ꯑꯗꯨꯅ ꯃꯆꯤन ꯃꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯅꯨꯡꯁꯤꯅꯖꯕ ꯑꯗꯨ ꯎꯔꯒ ꯌꯥꯝꯅ ꯄꯦꯟꯈꯤ ꯑꯗꯨꯒ ꯃꯇꯩꯃ ꯑꯅꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯔꯒ ꯑꯁꯨꯝꯅ ꯈꯟꯈꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯃꯇꯝ ꯈꯔꯗꯤ ꯋꯥꯒꯗꯧꯔꯤ ꯃꯆꯦ ꯑꯅꯤ ꯑꯁꯤ ꯆꯦꯛꯁꯤꯟꯕ ꯍꯩꯇꯕꯤ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯅ ꯎꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈꯤꯕꯅꯤ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯒꯣꯄꯥꯜꯒꯤ ꯃꯐꯝꯗ ꯅꯤꯡꯊꯤꯅ ꯗꯥꯟ ꯇꯧꯗꯨꯅ ꯄꯤꯕꯤꯈꯤ ꯒꯣꯄꯥꯜ ꯃꯨꯍꯤ ꯀꯧꯕꯤ ꯏꯕꯦꯝꯃꯕꯨ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯃꯨꯍꯤ ꯀꯧꯕꯤ ꯏꯕꯦꯝꯃ ꯑꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯖꯔꯒ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯩ ꯃꯥꯅ ꯅꯣꯡꯃꯇ ꯂꯝ ꯇꯩꯕꯤꯗ꯭ꯔꯕ ꯏꯃꯨꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯁꯤꯠꯇꯣꯛꯆꯔꯒ ꯁꯦꯝꯖꯤꯟꯗꯨꯅ ꯅꯤꯡꯊꯤꯅ ꯋꯥꯏ ꯇꯩꯊꯣꯛꯆꯔꯒ ꯊꯝꯖꯩ ꯅꯣꯡꯃꯒꯤ ꯂꯥ ꯀꯛꯇꯨꯅ ꯇꯩꯊꯣꯛꯂꯕ ꯂꯩꯃꯥꯏꯗ ꯂꯥ ꯊꯥꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯥꯍꯜꯂꯤ ꯃꯍꯥꯛꯅ ꯃꯌꯥꯝ ꯑꯗꯨꯅ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯥꯗꯅ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯆꯅꯕ ꯂꯩ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕꯗ ꯃꯍꯥꯛ ꯆꯥꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯤꯡꯊꯤꯅ ꯆꯠꯅꯕꯤ ꯂꯣꯟꯆꯠ ꯇꯧꯗꯨꯅ ꯅꯣꯡꯃꯒꯤ ꯊꯣꯡꯒꯗꯕ ꯊꯥꯛꯀꯗꯕ ꯄꯣꯠꯂꯝꯁꯤꯡꯗꯒꯤ
ꯃꯨꯠ ꯑꯃꯃꯝ ꯍꯟꯖꯤꯟꯗꯨꯅ ꯄꯥꯇ꯭ꯔ ꯑꯃꯗ ꯊꯝꯖꯩ꯫ ꯃꯗꯨꯅ ꯅꯣꯡꯃꯒꯤ ꯆꯥꯔꯥ ꯐꯥꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯊꯣꯡꯗꯨꯅ ꯅꯣꯡꯃ ꯂꯦꯟꯕ ꯌꯥꯏ꯫ ꯃꯥꯅ ꯆꯠꯂꯤꯕ ꯂꯣꯟꯆꯠ ꯑꯗꯨ ꯎꯔꯒ ꯃꯇꯩ ꯑꯅꯤꯗꯨꯅ ꯅꯣꯡꯃꯒꯤ ꯃꯈꯣꯏꯅ ꯁꯨꯔꯨꯕ ꯊꯕꯛꯀꯤ ꯐꯪꯂꯛꯄ ꯂꯤꯀꯣꯟꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯦ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯅꯣꯡꯃꯗ ꯆꯪꯒꯗꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯥꯡꯒꯗꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯜꯂꯛꯄꯅ ꯃꯣꯗꯣꯟꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯋꯥꯠꯇꯕ ꯃꯤꯗ ꯍꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯆꯦ ꯑꯍꯟ ꯄꯦꯉꯥ ꯍꯥꯏꯕꯤ ꯑꯁꯤꯅ ꯃꯅꯥꯎ ꯅꯨꯄꯤ ꯊꯔꯧꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯗꯤ ꯀꯥꯟꯅꯗꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯄꯥꯁꯤꯡꯅ ꯐꯪꯂꯛꯄ ꯄꯩꯁꯥ ꯂꯦꯀꯣꯟꯁꯤꯡ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯐꯝꯗ ꯁꯤꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯃꯨꯍꯤꯒꯤ ꯃꯐꯝꯗ ꯁꯤꯟꯅꯈꯤꯕꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯋꯥ ꯈꯟꯅꯗꯨꯅ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯇꯧꯁꯤ" ꯍꯥꯏꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯔꯣ ꯀꯧꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ, "ꯏꯆꯦ, ꯑꯩꯗꯤ ꯏꯆꯦꯗ ꯍꯧꯗꯣꯛꯄ ꯉꯝꯗꯕꯒꯤ ꯋꯥꯅꯤ꯫ ꯏꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝ ꯀꯨꯏꯔꯕꯅꯤ" ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯆꯦ ꯑꯍꯟ ꯑꯗꯨꯅ, "ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯥꯟꯊꯣꯛꯈꯤꯒꯗꯒꯦ? ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯁꯨ ꯑꯀꯥꯏꯕ ꯑꯃꯠꯇꯁꯨ ꯆꯠꯇ꯭ꯔꯤ꯫ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯆꯥꯅ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯒꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤ" ꯍꯥꯏꯔꯕꯗ ꯊꯥꯔꯣ ꯀꯧꯕꯤ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯑꯔꯥꯟꯕ ꯑꯃꯠꯇ ꯄꯤꯐꯝ ꯂꯩꯇꯕ ꯑꯁꯤꯅ ꯐꯅ ꯂꯨꯏ꯫ ꯃꯥꯕꯨ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯤ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯃꯥꯕꯨ ꯇꯥꯟꯊꯣꯛꯈꯤꯅꯕ ꯎꯄꯥꯏ ꯊꯤꯁꯤꯒꯦ ꯈꯟꯅꯗꯨꯅ ꯂꯩꯔꯛꯄꯅ ꯃꯨꯍꯤ ꯀꯧꯕꯤ ꯏꯕꯦꯝ ꯑꯁꯤ ꯊꯥ ꯀꯨꯝ ꯁꯨꯖꯤꯜꯂꯛꯀꯗꯕ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯎꯄꯥꯏ ꯑꯃ ꯂꯩꯔꯦ꯫ "ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯄꯥꯟꯖꯤ ꯑꯃꯗ ꯋꯥ ꯇꯥꯟꯅꯔꯁꯤ꯫ ꯑꯩꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯄꯤꯗꯨꯅ ꯃꯥꯒ ꯋꯥ ꯇꯥꯟꯅꯗꯨꯅ ꯃꯥꯅ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯍꯟꯗ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯁꯤ ꯍꯦꯛ ꯄꯣꯛꯄꯒ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯗꯁꯥ ꯇꯥꯗꯨꯅ ꯃꯊꯪ ꯃꯊꯪ ꯁꯤꯒꯅꯤ ꯍꯥꯏꯍꯟꯁꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯕꯨ ꯁꯣꯏꯗꯅ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯌꯥꯒꯅꯤ" ꯍꯥꯏꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯌꯥꯝꯅ ꯍꯩꯕ ꯄꯥꯟꯖꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯟꯖꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯆꯦ ꯑꯅꯤꯁꯤ ꯁꯅꯥ ꯂꯨꯄꯥ ꯂꯤꯀꯣꯟ ꯄꯨꯗꯨꯅ ꯆꯠꯂꯦ꯫ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯨ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯕꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯕꯨ ꯀꯔꯤꯅꯤ ꯈꯟꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯔꯤꯕꯅꯣ" ꯍꯥꯏꯅ ꯊꯤꯅ ꯉꯥꯡꯂꯕꯗ ꯃꯆꯦ ꯑꯅꯤꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯕꯗ ꯄꯥꯟꯖꯤ ꯑꯗꯨ ꯑꯁꯥꯎꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯍꯥꯏꯔꯛꯈꯤ, "ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯑꯔꯥꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯍꯥꯛ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯗꯨ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄꯗꯤ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯅꯈꯣꯏꯒꯤ ꯅꯤꯄꯥꯁꯤꯡꯅ ꯂꯩꯒꯗꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯆꯠꯊꯣꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯈꯣꯏ ꯑꯅꯤꯅ ꯏꯄꯨ ꯄꯟꯖꯤ ꯂꯥꯛꯂꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯐ ꯐꯠꯇ ꯌꯦꯡꯍꯧꯁꯤ ꯍꯥꯏꯔꯒ ꯌꯦꯡꯅꯕ ꯇꯧꯁꯤ꯫ ꯑꯩꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤ ꯅꯤꯄꯥꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯇꯥꯟꯊꯣꯛꯈꯤꯅꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯒꯦ" ꯍꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯣꯏꯕꯤꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯄꯥꯟꯖꯤ ꯑꯗꯨꯗ ꯂꯨꯄꯥ ꯌꯥꯝꯅ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯨ, ꯍꯌꯦꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯄꯥꯁꯤꯡ ꯑꯗꯨ ꯑꯍꯟꯁꯤꯡ ꯂꯩꯈꯤꯗꯕꯒꯤ ꯅꯨꯃꯤꯠ ꯊꯣꯛꯂꯦ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯂꯥꯏꯗ ꯀꯠꯆꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯊꯕꯛ ꯁꯨꯕ ꯂꯦꯞꯇꯨꯅ ꯌꯨꯝꯗ ꯂꯩꯔꯒꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯄꯨꯅ ꯂꯥꯛꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄꯤꯌꯨ" ꯍꯥꯏꯔꯦ꯫ ꯄꯥꯟꯖꯤꯅ "ꯐꯔꯦ, ꯑꯗꯨꯝ ꯇꯧꯔꯁꯤ" ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯜꯂꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯄꯥꯟꯖꯤ ꯑꯁꯤ ꯃꯁꯥ ꯏꯔꯨꯖꯔꯗꯨꯅ ꯃꯍꯥꯛ ꯈꯥꯎ ꯃꯆꯥ ꯑꯃꯗ ꯄꯥꯟꯖꯤꯒꯤ ꯂꯥꯏꯔꯤꯛ ꯈꯔ ꯍꯥꯞꯂꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯆꯠꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯣꯗꯣꯟ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯣꯗꯣꯟꯒ ꯊꯦꯡꯅꯔꯦ꯫ ꯃꯣꯗꯣꯟꯅ ꯄꯥꯟꯖꯤ ꯑꯍꯟ ꯑꯗꯨꯗ ꯏꯄꯨꯗꯤ ꯀꯅꯥꯒꯤꯗ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯄꯥꯟꯖꯤ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯀꯅꯥꯒꯨꯝꯕ ꯃꯄꯣꯛ ꯃꯩ ꯌꯦꯡꯅꯤꯡꯕ ꯌꯥꯎꯔꯕꯗꯤ ꯌꯦꯡꯕꯤꯒꯦ ꯍꯥꯏꯗꯨꯅ ꯏꯄꯨ ꯆꯠꯂꯤꯕꯅꯤ" ꯈꯨꯝꯃꯤ꯫ ꯄꯥꯟꯖꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯣꯗꯣꯟꯅ ꯃꯅꯥꯎ ꯅꯨꯄꯤ ꯃꯨꯍꯤꯒꯤ ꯃꯔꯝꯗ
ꯃꯍꯥꯛ ꯌꯥꯝꯅ ꯈꯪꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯂꯥꯛꯄꯗꯒꯤ ꯃꯥꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯔꯛꯄꯅꯤ ꯈꯟꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯔꯝꯗ ꯌꯦꯡꯍꯟꯅꯤꯡꯕ ꯐꯥꯎꯗꯨꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯏꯄꯨꯅ ꯊꯕꯛ ꯑꯇꯩ ꯍꯥꯏꯅꯈꯤꯕ ꯂꯩꯕꯤꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯠꯆꯔꯤꯕ ꯎꯁꯣꯞ ꯑꯁꯤ ꯌꯥꯎꯕꯤꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗꯁꯨ ꯈꯔ ꯌꯦꯡꯖꯅꯤꯡꯕ ꯂꯩꯖꯩ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯦ꯫ ꯃꯗꯨꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯕꯥꯔꯇꯣꯟ ꯐꯪꯗꯕꯅꯤꯅ ꯎꯁꯣꯞꯇꯤ ꯌꯥꯎꯔꯔꯣꯏ, ꯑꯗꯨꯒ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯌꯦꯡꯂꯝꯃꯨ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯦꯡꯂꯝꯂꯒꯦ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯗ ꯃꯣꯗꯣꯅ ꯏꯄꯨꯅ ꯅꯥꯏ ꯅꯁꯨꯅ ꯚꯛꯇꯤ ꯇꯧꯖꯔꯤꯕ ꯑꯁꯤꯅꯤ, ꯏꯄꯨꯅ ꯅꯁꯨꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯎꯁꯣꯞ ꯑꯁꯤꯁꯨ ꯌꯥꯎꯕꯤꯌꯨ, ꯑꯗꯨꯒ ꯌꯦꯡꯕꯁꯨ ꯌꯦꯡꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯣꯗꯣꯟꯒꯤ ꯚꯛꯇꯤ ꯑꯗꯨꯗ ꯄꯥꯟꯖꯤ ꯑꯗꯨ ꯅꯥꯟꯊꯣꯛꯄ ꯉꯝꯗꯗꯨꯅ ꯐꯔꯦ ꯐꯔꯦ ꯅꯥꯄꯨ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯦ꯫ ꯑꯁꯨꯝꯅ ꯎꯁꯣꯞ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯣꯗꯣꯅ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯀꯨꯊꯤ ꯄꯨꯊꯣꯔꯛꯇꯨꯅ ꯄꯥꯟꯖꯤꯗ ꯌꯦꯡꯍꯜꯂꯦ꯫ ꯃꯗꯨꯗ ꯃꯨꯍꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯂꯥꯏꯔꯦꯝꯕꯤꯅ ꯆꯥꯟꯕꯤ, ꯙꯔꯃ ꯆꯠꯄꯤ, ꯅꯤꯡꯊꯧꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯣꯏꯒꯗꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯥꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯍꯣꯠꯇꯨꯅ ꯌꯦꯡꯂꯦ꯫ ꯄꯥꯟꯖꯤꯅ ꯈꯜꯂꯤ, ꯃꯍꯥꯛ ꯃꯇꯝ ꯈꯔꯗꯤ ꯋꯥꯕ ꯐꯪꯉꯨ ꯍꯥꯏꯕ ꯂꯩ, ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯃꯆꯦꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯁꯅꯤ ꯑꯣꯏꯗꯨꯅ ꯃꯥꯕꯨ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯐꯔꯦ, ꯃꯥꯒꯤ ꯃꯄꯣꯛꯇ ꯇꯝꯈ꯭ꯔꯕꯅꯤ, ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯈꯟꯗꯨꯅ ꯃꯣꯗꯣꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯏ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯑꯁꯤ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯃꯗ ꯍꯨꯟꯗꯣꯛꯍꯜꯂꯨ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯄꯗ ꯃꯆꯥꯒ ꯀꯣꯟꯅꯅ ꯁꯤꯒꯅꯤ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏ ꯃꯊꯪ ꯃꯊꯪ ꯁꯤꯕꯒꯤ ꯗꯁꯥ ꯇꯥꯔꯒꯅꯤ ꯍꯥꯏꯔꯕꯗ ꯇꯥꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯏꯄꯨ ꯀꯔꯤ ꯀꯔꯝꯅ ꯎꯁꯤꯟꯗꯨꯅ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯪꯖꯔꯛꯈꯤ꯫ ꯃꯣꯗꯣꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯥꯟꯖꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯃꯥꯕꯨ ꯕꯣꯟꯗ ꯍꯨꯟꯗꯣꯛꯈꯤꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯌꯥꯕ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯕꯗ ꯃꯣꯗꯣꯟ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯇꯥꯈꯤ꯫ ꯄꯥꯟꯖꯤ ꯆꯠꯈ꯭ꯔꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤ꯫ ꯒꯣꯄꯥꯜ ꯀꯧꯕ ꯃꯅꯥꯎ ꯅꯤꯄꯥ ꯑꯁꯤꯒꯤ ꯊꯃꯣꯏꯗꯨ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯇꯥꯈꯤ꯫ ꯃꯥꯅ ꯈꯜꯂꯤ, ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯏꯆꯥ ꯄꯣꯛꯄ ꯃꯇꯝꯗ ꯁꯤꯔꯒꯗꯕ, ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯃꯊꯪ ꯃꯊꯪ ꯗꯁꯥ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯝꯕ ꯋꯥꯐꯝꯅꯣ? ꯑꯗꯨꯒ ꯏꯌꯥꯝꯕ ꯑꯅꯤꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯞꯊꯔꯒ ꯂꯩꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯀꯔꯤꯅꯣ? ꯒꯣꯄꯥꯜ ꯀꯧꯕ ꯑꯩꯅ ꯅꯨꯡꯁꯤꯖꯈ꯭ꯔꯕꯤ ꯙꯔꯃ ꯂꯩꯕꯤ ꯃꯍꯥꯛꯄꯨ ꯕꯣꯟꯗ ꯀꯔꯝꯅ ꯍꯨꯟꯗꯣꯛꯀꯗꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯃꯥꯕꯨ ꯕꯣꯟꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯕꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤꯁꯨ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯋꯥꯐꯝꯅꯣ? ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯈ꯭ꯔꯕꯤ ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯅꯝꯂꯒ ꯌꯨꯝꯗ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯂꯥꯏꯕ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯕꯤꯔꯝꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯏꯌꯥꯝꯕꯁꯤꯡꯅ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯃꯅꯥꯎ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯎ ꯍꯥꯏꯕꯁꯨ ꯉꯝꯗꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ꯫ ꯑꯩꯍꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯕ ꯑꯍꯟ ꯃꯣꯗꯣꯟ ꯀꯧꯕ ꯑꯗꯨꯅ ꯃꯅꯥꯎ ꯒꯣꯄꯥꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯨꯡꯉꯣ, ꯏꯌꯥꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯒꯦ, ꯅꯍꯥꯛ ꯏꯌꯥꯝꯕꯕꯨ ꯋꯥꯔꯧꯕ ꯇꯧꯒꯅꯨ꯫ ꯃꯁꯤ ꯏꯌꯥꯝꯕꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯏꯅꯥꯎꯒꯤ ꯅꯐꯝꯗ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯐꯕꯤ, ꯙꯔꯃ ꯂꯩꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯏꯌꯥꯝꯕꯅ ꯈꯪꯉꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯑꯉꯥꯡ ꯎꯅꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯃꯆꯥꯒ ꯀꯣꯟꯅꯅ ꯁꯤꯒꯅꯤ ꯍꯥꯏꯔꯝꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯕꯒꯤ ꯋꯥꯗꯤ ꯏꯌꯥꯝꯕ ꯆꯤꯡꯅꯗꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯖꯔꯕꯤ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤ ꯃꯆꯥꯒ ꯀꯣꯟꯅꯅ ꯁꯤꯒꯅꯤ ꯍꯥꯏꯕ ꯄꯥꯟꯖꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯏꯌꯥꯝꯕꯅ ꯏꯅꯥꯎꯅꯨꯄꯤꯒꯤ ꯊꯋꯥꯏ ꯀꯟꯅꯤꯡꯉꯤ꯫ ꯃꯥꯅ ꯕꯣꯟꯗ ꯆꯄꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯃꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯅꯪꯅ ꯃꯥꯕꯨ ꯕꯣꯟꯗ ꯍꯨꯟꯗꯣꯛꯂꯨꯔꯣ, ꯃꯗꯨꯅ ꯃꯥꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯝꯕꯗꯨ ꯅꯪꯁꯨ ꯌꯥꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯌꯥꯝꯕꯒꯤ ꯅꯨꯡꯁꯤꯅ ꯉꯥꯡꯂꯛꯄ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯒꯣꯄꯥꯜ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯈ꯭ꯔꯦ꯫ ꯒꯣꯄꯥꯜꯅ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯁꯤꯖꯈ꯭ꯔꯕꯤ ꯃꯍꯥꯛꯄꯨ ꯃꯁꯥ ꯋꯥꯏ ꯁꯪꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ
ꯑꯩꯅ ꯃꯥꯕꯨ ꯕꯣꯟꯗ ꯍꯨꯟꯗꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯝꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯟꯖꯅꯤꯡꯕꯗꯒꯤ ꯏꯌꯥꯝꯕꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯤꯕꯅꯤ ꯈꯟꯗꯨꯅ ꯐꯒꯅꯤ ꯗꯗꯥ ꯍꯥꯏꯖꯔꯒ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯃꯌꯥꯝꯕ ꯃꯣꯗꯣꯟꯅ ꯃꯅꯥꯎꯕꯨ ꯁꯦꯠꯅ ꯀꯣꯟꯕꯤꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯀꯞꯃꯤꯟꯅꯈꯤ꯫ ꯃꯌꯥꯝꯕ ꯃꯣꯗꯣꯟ ꯑꯗꯨꯁꯨ ꯃꯨꯍꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯀꯣꯝꯖꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯅ ꯌꯨꯝꯗ ꯑꯉꯥꯡ ꯎꯅꯕ ꯊꯣꯛꯂꯕꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯟꯖꯅꯤꯡꯕꯗꯒꯤ ꯃꯅꯥꯎꯅꯤꯄꯥꯗ ꯃꯨꯍꯤꯕꯨ ꯕꯣꯟꯗ ꯍꯨꯟꯗꯣꯛꯂꯨꯆꯣ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯌꯥꯝꯕ ꯃꯣꯗꯣꯟꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜ ꯀꯧꯕ ꯃꯅꯥꯎ ꯑꯁꯤꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯖꯈꯤꯗꯦ꯫ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯤ ꯃꯕꯨꯛꯆꯦꯜ ꯃꯛꯇ꯭ꯔꯕꯤ ꯙꯔꯃ ꯂꯩꯕꯤ ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯃꯁꯥ ꯁꯣꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯃꯥꯕꯨ ꯕꯣꯟꯗ ꯍꯨꯟꯗꯣꯛꯂꯨꯒꯗꯧꯔꯤꯕꯅꯣ ꯈꯜꯂꯒ ꯅꯣꯡꯗꯝꯕ ꯀꯧꯕ ꯂꯥꯏꯕꯨ ꯀꯧꯖꯗꯨꯅ ꯒꯣꯄꯥꯜ ꯍꯟꯅ ꯍꯟꯅ ꯀꯞꯆꯔꯛꯈꯤ꯫ ꯃꯣꯍꯤꯒꯤ ꯊꯥ ꯀꯨꯝ ꯌꯥꯝꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯝꯗ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯣꯍꯤꯅ ꯃꯕꯨꯡꯉꯣ ꯒꯣꯄꯥꯜꯕꯨ ꯌꯦꯡꯖꯔꯒ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯊꯥ ꯀꯨꯝ ꯌꯥꯝꯁꯤꯜꯂꯛꯇꯨꯅ ꯏꯄꯥꯝꯗ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩ ꯏꯊꯟꯇ ꯑꯁꯣꯡꯕ ꯕꯣꯟ ꯂꯥꯟꯗꯨꯅ ꯆꯠꯀꯗꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯒꯣꯄꯥꯜꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂ ꯃꯥꯜꯂꯦ꯫ ꯅꯪꯕꯨ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯂꯒ ꯃꯇꯧ ꯀꯔꯝꯅ ꯅꯣꯡꯃꯇ ꯃꯤꯅꯝꯕ ꯉꯥꯡꯈꯤꯗ꯭ꯔꯕꯤ ꯅꯪꯕꯨ ꯕꯣꯟ ꯑꯗꯨꯗ ꯍꯨꯟꯗꯣꯛꯂꯝꯒꯗꯧꯔꯤꯕꯅꯣ? ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫